ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯌꯥꯝꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯅꯨꯄꯤ 12 ꯆꯦꯜꯂꯕ ꯅꯨꯄꯥ ꯑꯃ ꯐꯥꯔꯦ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯅꯨꯄꯤ 12 ꯆꯦꯜꯂꯝꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯡ ꯏꯝꯐꯥꯜ ꯄꯤ.ꯑꯦꯁꯅ ꯂꯧꯈꯠꯂꯛꯄ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯍꯪꯒꯨꯟ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯃꯈꯥꯄꯥꯠꯇꯒꯤ ꯄꯨꯁꯨꯝ ꯖꯋꯥꯟ ꯆꯍꯤ 18 ꯑꯄꯣꯛꯄ ꯑꯆꯧꯕ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯃꯌꯥꯡ ꯏꯝꯐꯥꯜ ꯄꯨꯂꯤꯁꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯔꯣꯝ ꯇꯥꯔꯛꯄꯗ ꯌꯥꯏꯔꯤꯄꯣꯛ ꯆꯪꯉꯝꯗꯕꯤꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯍꯟꯊꯔꯛꯂꯕꯁꯨ ꯑꯥꯒꯁ꯭ꯠ ꯊꯥ ꯍꯧꯒꯠꯂꯛꯄꯗ 2 ꯁꯤꯔꯦ꯫ ꯃꯃꯥꯡ ꯊꯥꯗ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛꯀꯤ ꯃꯔꯤꯁꯨꯕ ꯋꯦꯕ ꯈꯪꯍꯧꯗꯅ ꯍꯦꯟꯒꯠꯂꯛꯄꯒꯤ ꯅꯨꯡꯇꯤꯒꯤ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯃꯁꯤꯡ ꯌꯥꯝꯅ ꯊꯦꯡꯅꯈꯤꯕꯒ ꯂꯣꯏꯅꯅ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡꯁꯨ ꯌꯥꯝꯈꯠꯂꯛꯇꯨꯅ ꯊꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯧꯅ ꯃꯤꯑꯣꯏ 9ꯒꯤ ꯄꯨꯟꯁꯤ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡꯗꯒꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯃꯁꯤꯡ ꯍꯟꯊꯅ ꯊꯦꯡꯅꯔꯕꯁꯨ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 2ꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯖꯤ.ꯑꯦꯁ.ꯇꯤ ꯍꯦꯟꯒꯠꯂꯛꯂꯕꯁꯨ ꯊꯕꯛ ꯄꯤꯕ ꯉꯝꯗꯕꯅ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯃꯦꯘꯆꯟꯗ꯭ꯔ꯫ ꯂꯥꯏꯔꯕ ꯏꯁꯇꯦꯠ ꯑꯃꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯁꯇꯦꯠꯀ ꯄꯣꯠꯂꯝ ꯈꯨꯗꯤꯡꯗ ꯖꯤ.ꯑꯦꯁ.ꯇꯤꯒꯤ ꯆꯞ ꯃꯥꯟꯅꯕ ꯂꯧꯔꯛꯄ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯕꯅ ꯅꯝꯅ ꯂꯩꯕ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗꯗꯤ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯦ꯫ ꯖꯤ.ꯑꯦꯁ.ꯇꯤꯅ ꯋꯥꯡꯅ ꯂꯧꯔꯕꯁꯨ ꯅꯍꯥꯁꯤꯡꯗ ꯊꯕꯛ ꯄꯤꯕꯤꯗ꯭ꯔꯦ꯫ ꯃꯗꯨꯅ ꯅꯍꯥꯁꯤꯡ ꯌꯥꯎꯅ ꯄꯨꯝꯅꯃꯛꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯐꯤꯗꯥ ꯑꯃꯗꯤ ꯉꯥꯔꯤꯗ ꯐꯥꯎꯕꯐꯥꯎ ꯖꯤ.ꯑꯦꯁ.ꯇꯤꯒꯤ ꯂꯧꯔꯛꯄ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯋꯥꯍꯜꯂꯦ ꯍꯥꯏꯅ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯦꯝꯕꯔ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯎꯁꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟ 2024 ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯕꯤ.ꯖꯦ.ꯄꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯤꯌꯦꯜ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯈꯤꯒꯅꯤ ꯍꯥꯏꯅ ꯑꯃꯤꯠ ꯁꯥꯍꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯕꯣꯔꯗꯔ ꯄꯤꯂꯔ 69 ꯗꯒꯤ 39 ꯐꯥꯎꯕꯒꯤ ꯀꯤꯂꯣꯃꯤꯇꯔ 5.6 ꯀꯤ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕ ꯂꯣꯏꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯃꯅꯤꯄꯨꯔꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯕꯣꯔꯗꯔ ꯄꯤꯂꯔ 69ꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔ 42 ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯀꯤꯂꯣꯃꯤꯇꯔ 5.6 ꯀꯤ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕ ꯂꯣꯏꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯗ ꯕꯤꯔꯦꯟꯅ ꯉꯁꯤ ꯍꯥꯎꯁꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯐꯥꯕꯒꯤꯗꯃꯛ ꯀꯥꯡꯄꯣꯛꯄꯤꯗ ꯁꯠ-ꯗꯥꯎꯟ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯒꯤ ꯐꯥꯖꯤꯟꯈꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯈꯨꯗꯛꯇ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯇꯧꯔꯗꯨꯅ ꯀꯦ.ꯑꯦꯁ.ꯑꯣ ꯑꯃꯁꯨꯡ ꯑꯁꯝ ꯌꯥꯎꯅ ꯑꯁꯨꯝꯒꯤ ꯐꯦꯗꯔꯁꯤꯞ ꯌꯨꯅꯤꯠꯁꯤꯡꯅ ꯉꯁꯤꯗꯒꯤ ꯀꯥꯡꯄꯣꯛꯄꯤ ꯇꯥꯎꯟꯗ ꯏꯃꯔꯖꯦꯟꯁꯤ ꯁꯠ-ꯗꯥꯎꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯀꯦ.ꯑꯦꯁ.ꯑꯣ ꯁꯗꯔ ꯍꯤꯜꯁ, ꯇꯤ.ꯑꯦꯁ.ꯑꯦ ꯁꯗꯔ ꯍꯤꯜꯁ, ꯖꯤꯂꯥꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯃꯤ ꯀꯌꯥ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯔꯣꯝ ꯇꯥꯔꯛꯄꯗ ꯀꯥꯡꯄꯣꯛꯄꯤ ꯇꯥꯎꯟꯗ ꯊꯣꯔꯛꯇꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯅꯤ꯫ ꯏꯃꯔꯖꯦꯟꯁꯤ ꯁꯠ-ꯗꯥꯎꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤꯗ ꯇ꯭ꯔꯛ ꯀꯌꯥꯃꯔꯨꯝ ꯄꯟꯗꯨꯅ ꯂꯩꯅꯔꯤ꯫ ꯀꯦ.ꯑꯦꯁ.ꯑꯣ ꯁꯗꯔ ꯍꯤꯜꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯥꯡꯊꯤꯡꯂꯦꯝ ꯍꯥꯎꯀꯤꯞꯅ ꯍꯥꯏ ꯑꯁꯨꯝꯒꯤ ꯐꯥꯖꯤꯟꯈꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯒꯃꯦꯟꯅ ꯊꯥꯗꯣꯔꯛꯇꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯏꯃꯔꯖꯦꯟꯁꯤ ꯁꯠ-ꯗꯥꯎꯟ ꯑꯁꯤ ꯆꯠꯊꯈꯤꯕꯅꯤ꯫ ꯐꯥꯖꯤꯟꯈꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯀꯟꯗꯤꯁꯟ ꯌꯥꯎꯗꯅ ꯑꯊꯨꯕꯗ ꯊꯥꯗꯣꯛꯇꯕ ꯇꯥꯔꯕꯗꯤ ꯍꯦꯟꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯃꯣꯔꯦꯗ ꯃꯔꯤ ꯂꯩꯅꯅ ꯀꯦ.ꯑꯦꯁ.ꯑꯣꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯏꯃꯔꯖꯦꯟꯁꯤ ꯁꯠ-ꯗꯥꯎꯟ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯂꯩꯁꯥꯕꯤ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 6:30 ꯔꯣꯝ ꯇꯥꯔꯛꯄꯗ ꯃꯣꯏꯔꯥꯡ ꯄꯤ.ꯑꯦꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯐꯨꯕꯥꯜꯂ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯃꯁꯥꯒꯤ ꯆꯍꯤ 15 ꯔꯣꯝ ꯁꯨꯔꯕ ꯍꯧꯔꯣꯡꯕꯝ ꯈ꯭ꯔꯤꯁꯇꯤꯅꯥ ꯑꯄꯣꯛꯄ ꯍꯩꯁ ꯁꯣꯕꯥꯁ ꯀꯧꯕ ꯑꯃꯒꯤ ꯃꯌꯨꯝ ꯃꯅꯥꯛꯇ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯊꯧꯔꯤ ꯌꯥꯟꯕꯒꯤ ꯃꯔꯝ ꯐꯣꯡꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃ ꯌꯥꯎꯔꯝꯕꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤ-ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯝꯈꯤ ꯍꯥꯏꯔꯤ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯪꯍꯟꯖꯕ ꯂꯣꯏꯁꯤꯟꯖꯔꯦ꯫